ahal oiba haibasi phajafam leite hainaribani ahal oisilakpasisu angang onsilai hainabasu lei ahal oisilakpa haibasida sahi kaya surakpadagino haina khangningba amadi hangningba soidana yaurumgani kawiganu masi sahi kungi mathak sibuni hojikti aikhoina chareba chinjak amadi leiruriba akoibagi phibamna maram oiduna masisu khara nemthari haiba yare aduna video asi isagi chahi 18 pu surabadi nahaki saruk yaurabani khangbiyu pokpada ngairiba angangsingna mama mapa singbu ahing tumhande ahing chuppa hugatuna leiraga nongalamdaida tumthaki khoidau thitpa mama mapa su yaunaribani adubu taibang kumhai maraksida mama mapana macha adubu chaunanaba yupiduna mi amamam ohenningi phare sina wa amaromda sakhigadore hojik ngasigi hiram sida amuk lakse ahal oirakpaga loinana aikhoi miyoibasi ayuki pung 3 tarakpa aduaida mikap thoraklaga amuk hanna tumba yagandribasi karigino karigumba matamdadi ningthina adumak tumthakibasu yaurumgani adubu matam ayambadadi mitna yumkhatuna kangkhal mathakta yengduna leibasu yawi hojikpudi smartphone leinarabanina social media da haibadi YouTube Facebook Instagram amadi atai app singda reels aten ba yengduna leibasu yaunaramgani miyoi kharadi masida natana asangba film uina yengthoktuna leinaramgani mobile game sanabasu kongaini amabu oire lakliba wafamdi karigidamakta hairiba matamsida hekta mikap thoraklibano haibasini masina aikhoida kari ana yek leiba natragana aikhoigi karamba haksangi kayat yaraktabagi masi thoklibano masibu cancer nabagi layongla natragana karamba aruba laina nabagi khudamno wahang yami ngasidi video sida hairiba thawong sing sigi scientific oiba maram sing neinagani scientific oibanina soidraba maramni thajadaba tawiganu aduga loisilakpada hairiba thawong asi matau karamna ngakthokani haibadusu haijarake video asi loiba phawba yengbiduna kanaba sing lobiyu aikhoina tumlibasi kaya yamna maru oibagi haibadusu soidana khanglagani ahing mikap thorakpasi mahusagi oiba thawongni masida ka hena kaiba leite masi aikhoida leiba phattaba hinabi haibadi bad habits na ohelakpasu natte aduga sahi leisalakpagi haibadi ahal oisilakpagi tawbasu natte haibi yai adubu naha singdagidi ahal singdana hena ahing mikap thopagi chang asi wangi adubu ahingi pung 3 swaisida hekta mikap thopagi matam oiribasi karigino masida aikhoigi haksangi hormones tumbagi maong matau hakselgi phibam amadi aikhoigi pukning wakhalgi matang khak natana aikhoigi khunai asina piriba ithil singi matangsu yaurakani hairiba mayam asigi marumda aikhoigi tumbagi maong matau asi leplibani nahak karigumba nasa phananabani haiduna phana sajel tawrabasu nasagi tumbagi maong ningthina khangjadraba sajel dugi thoina kanaba leiroi hena dum nasa sokchilakani tumsit phadaba numit amada gym chatuna sajel tawrabati phattanungda thokpa yauribani maramaduna video asi loiba phawba yengba kawbiganu hojik ahan maram pijarake ahan maram asi melatonin hairiba hormone siga mari lene aikhoigi brain gi mayai thangba sarukta yamna pikpa gland ama yawi mamingna pineal gland kawi pineal gland gi chawbgi chang asi aikhoigi chahi ga mari lene pokpada ngai diba angangda
ꯄꯤꯛꯅ ꯌꯥꯎꯔꯛꯂꯕꯁꯨ ꯆꯍꯤ 2 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏ ꯐꯥꯎꯕꯗ pineal gland asi hawai tharak maru amamuk chawi masigi matungdadi gland asigi maong matauda ahongba lai pineal gland sungbani melatonin hairiba hormone asi melatonin na aikhoigi tumba amadi yahauba senaribani aikhoigi sleep wake cycle amadi circadian rhythm su hormone sigi makha poli pokpada ngairiba angang singdadi melatonin sungbagi chang nembanina makhoida tumba amadi yahauba chang naide masigi hormone si amambada sungalli aduna numidangi matamda hormone si ningthina sungliba miyoi singdadi tumbada akaiba legande aduga ahal oisilakpadasu melatonin sungbagi chang nemsilai masina maram oiduna sahi kungi mathakta leiba miyoi singda numidang tumbagi maongda ahongba khara makai lakpa hawi hojikti chawkhatlakpaga iroinana sahi kun haibasi sahi 13 ta hek oigalle do maram asinani sahi 13 tagi hona tumbagi maong mataw asi ahongba laklibasi melatonin sungbagi chang asi numitna thorokpa hauba matamda sum nemtharai aduna ayuk anganba numit thorak lamdaida aikhoigi hakchangna mangal thorokpagi chahum phagnalpada melatonin sungba hanthakiduna makeup thorak libani masi pung 2 do oibe yai 3 do oibe su yai natraga 3 do oibe su yai ngaknadi thokani hairiba matamsida makeup thokhalibasi ahauba makhol mang natraga atopa tumba kaihan mamaram singna amato igandi masidi aikhoigi yahaubaga mari lenabu hormone sina aikhoigi brain da ingit pi khibagini aikhoigi hakchangbu tumtha handuna thamnanaba matik charaba melatonin gi chang adu yauna pineal gland na puthoraktabagini masina nangi hakchang sokle natraga organ sing yadre haiba karisu leite masidi mahausagi oiba aikhoi mioiba pumnamakna kanwa yararoidaba maning halu yadraba matamna manglomda sangsin khiduna aikhoi ahal oisalagli haibadu taklibani masidagi khara makhai oirabasu ngakthokpadi yadaba natte ai pambai khara hogdoksage inba ngambre yengbiyu nahaki tumpham oiriba ka adugi mawong matau khara yengsinbiyu tumpham oiriba ka adu yariba makhai mamhanbiyu musi musiba zero bulb na phawba natraga thabal pharba ahingi thabal mangal na thongnau dugi changlakpaduna phawba tumba kahenba yai melanin sungbada akaiba pihanba yai masida natana aikhoigi tumpham ka da thetliba leiriba phaklang ghari dagi tholakpa makholduna phawba tumba kahenba yai thongi makhadagi litsilakpa mangalda phawba aikhoigi hakchangna react tawi aduna masi pomna ngakthoknanaba hotnabiba phai khwaidagi phaba ma hairagadi nahaki smartphone adu tumlamdaida topa kada thambiramu hairiba pambai singsi phana tawdunasu aikhoigi hakchanggi biology di honghanba ngamloi aduna ngasaidagi aina pankhriba pambai singsidagi hena phabadi makeup thorakpaduda makhatana hipthabagi mahutta nasagi numit adu hobiro yahau ngalabanina hakchang sachel tawbasu nanglani yumgi thabak ingkhang isagi thabak thorom haubasu yarani masigi mahutta tumthabasu yararoidabaduda phone metlaga reels ta mina chaba thakpa yenglaga natragana ungba paiba yengduna leithokpadunadi hakchang phagatlagoi haijariba aduna early starter oibiro masina tumba yadre haina sauningba nungai tabagi mahutta anuba hiram amada oina mai onsinbagi nungaiba lakani khalli hauzik ani suba maram nainazarake ani suba maram tumbagi matam kaikhiba amadi advanced sleep phase ta kairakpa ahal oisilakpada
ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯜ ꯀ꯭ꯂꯣꯛꯇ ꯑꯍꯣꯡꯕ ꯂꯥꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯉꯟꯅ ꯇꯨꯝꯕ ꯑꯃꯗꯤ ꯉꯟꯅ ꯍꯧꯒꯠꯄ ꯇꯧꯒꯜꯂꯤ꯫ ꯃꯁꯤꯕꯨ ꯑꯦꯗꯚꯥꯟꯁ ꯁ꯭ꯂꯤꯞ ꯐꯦꯖ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯕꯒ ꯇꯨꯝꯅꯤꯡꯕ ꯑꯃꯗꯤ ꯅꯣꯡꯉꯥꯟ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯌꯥꯎꯍꯧꯅꯤꯡꯕ ꯐꯥꯎꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁꯤꯔꯀꯥꯗꯤꯌꯟ ꯔꯤꯗꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯤ꯫ ꯃꯁꯤꯅꯅꯤ ꯉꯟꯅ ꯇꯨꯝꯃꯒ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯅꯤꯡꯂꯤꯕꯁꯤ꯫ ꯍꯥꯏꯖꯔꯤꯕꯁꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯃꯍꯧꯁꯥꯅ ꯑꯣꯏꯍꯜꯂꯛꯄꯗꯨꯕꯨꯅꯤ꯫ ꯍꯌꯦꯡꯗꯤ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯒꯦ ꯈꯜꯂꯕꯁꯨ ꯉꯟꯇꯥ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯇꯨꯝꯊꯕ ꯌꯥꯗꯕ ꯀꯌꯥꯔꯛ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯍꯤꯞꯇꯨꯅ ꯂꯩꯔꯕꯁꯨ ꯇꯨꯝꯗ꯭ꯔꯕꯗꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ꯫ ꯈꯟꯅꯔꯤꯕꯁꯤ ꯇꯨꯝꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗꯤ ꯇꯨꯝꯕ ꯀꯧꯔꯣꯏ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯊꯦꯡꯅ ꯇꯨꯝꯒꯜꯂꯤ, ꯑꯗꯨꯒ ꯌꯥꯍꯧꯕꯁꯨ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯂꯣꯝꯂꯕ ꯃꯇꯝꯗ ꯍꯧꯒꯠꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤꯅ ꯁꯨꯝ ꯂꯩꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯊꯦꯡꯅ ꯇꯨꯝꯂꯨꯔꯕ ꯌꯥꯍꯧꯗꯤ ꯑꯗꯨꯝ ꯉꯜꯂꯛꯀꯅꯤ꯫ ꯃꯁꯤꯅ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯆꯤꯜꯍꯜꯂꯤ, ꯈꯨꯗꯣꯡꯊꯤꯕ ꯐꯥꯎꯕ ꯌꯥꯎꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯊꯦꯡꯅ ꯇꯨꯝꯕꯤꯒꯅꯨ꯫ ꯐꯅ ꯊꯦꯡꯅ ꯇꯨꯝꯂꯕꯁꯨ ꯃꯤꯀꯞ ꯊꯣꯛꯄ ꯑꯃꯗꯤ ꯌꯥꯍꯧꯕꯗꯤ ꯑꯗꯨꯝ ꯉꯜꯂꯛꯀꯅꯤ꯫ ꯍꯛꯆꯥꯡꯁꯤ ꯅꯤꯡꯊꯤꯅ ꯄꯣꯊꯥꯈ꯭ꯔꯦ ꯈꯟꯒꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯑꯣꯏꯗꯕꯤꯗ ꯍꯧꯒꯠꯂꯛꯂꯤꯕꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯗ ꯑꯋꯥꯕ ꯄꯤꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯛꯆꯥꯡꯗ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯂꯥꯛꯍꯜꯂꯕꯗꯤ ꯈꯣꯏꯗꯧ ꯐꯖꯅ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯕꯤꯒꯅꯨ꯫ ꯍꯛꯆꯥꯡꯁꯤꯗꯤ ꯍꯤꯡꯅꯅꯕ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯣꯏꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯆꯍꯤ ꯍꯥꯞꯀꯠꯂꯛꯂꯤ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯒꯤ ꯃꯇꯝ ꯑꯁꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯇꯨꯝꯅꯤꯡꯗ ꯇꯨꯝꯊꯈꯤꯕ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯍꯛꯆꯥꯡꯁꯤꯅ ꯃꯇꯤꯛ ꯆꯥꯅ ꯄꯣꯊꯥꯔꯕ ꯐꯥꯎꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯗ ꯃꯤꯀꯞ ꯊꯣꯔꯛꯄ ꯌꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯡꯃꯝ ꯃꯝꯂꯤꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯝꯂꯕꯁꯨ ꯇꯨꯝꯊꯕ ꯌꯥꯗꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯄꯤꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯁꯣꯏꯕ ꯂꯩꯕꯒꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯂꯩꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁ꯭ꯀꯦꯗ꯭ꯌꯨꯜꯗ ꯑꯍꯣꯡꯕ ꯂꯥꯛꯄꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯃꯇꯝ ꯆꯥꯅ ꯇꯧꯒꯟꯕ ꯃꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯑꯣꯏ꯫ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯆꯥꯡ ナꯏꯅ ꯇꯧꯔꯕꯗꯤ ꯇꯨꯝꯕꯒꯤ ꯆꯥꯡ ꯅꯥꯏꯕ ꯉꯝꯒꯜꯂꯤ꯫ ꯃꯤꯑꯣꯏ ꯈꯔꯗꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯂꯩꯅ ꯏꯟꯁꯣꯝꯅꯤꯌꯥ ꯅꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯕꯁꯨ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯅꯥ ꯑꯁꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ, ꯑꯦꯗꯚꯥꯟꯁ ꯁ꯭ꯂꯤꯞ ꯐꯦꯖ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯇꯨꯝꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯋꯥꯀꯤꯡ ꯆꯠꯊꯣꯛꯄꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯍꯤꯔꯝ ꯑꯁꯤ ꯑꯍꯜꯁꯤꯡꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯄꯥꯛ ꯌꯥꯎꯅꯗꯦ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯇꯨꯝꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯐꯣꯟꯒ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯅ ꯅꯤꯡꯊꯤꯖꯅ ꯇꯨꯝꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯠ ꯀꯌꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗꯒꯤ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯕꯤꯕ ꯇꯥꯏ꯫ ꯃꯔꯛ ꯊꯠꯅ ꯆꯦꯅꯦꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯑꯁꯤꯒꯨꯝꯕ ꯏꯁꯥꯒꯤ ꯀꯥꯟꯅꯔꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯃꯇꯥꯡ ꯆꯥꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯎꯠꯄꯤꯕꯗꯨꯅ ꯃꯊꯪꯒꯤ ꯑꯅꯧꯕ ꯍꯤꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯐꯔꯦ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯂꯒꯅꯤ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3ꯗ ꯑꯩꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯒꯤ ꯃꯔꯝ ꯈꯔꯗꯪꯒ ꯅꯩꯅꯃꯤꯟꯅꯈꯤꯁꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ꯫ ꯑꯍꯤꯡꯅ ꯆꯤꯛꯇ ꯆꯤꯛꯁꯤꯜꯂꯛꯂꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯑꯅꯥ ꯑꯌꯦꯛꯁꯨ ꯍꯦꯛꯇ ꯍꯦꯟꯒꯠꯄꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯊꯤꯖꯤꯟꯕꯗ ꯁꯥꯏꯟꯇꯤꯁꯠ ꯀꯌా ꯑꯃ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤꯕꯅꯤꯅ ꯄꯣꯊꯥꯕ ꯅꯥꯏꯗꯅ ꯃꯊꯧ ꯄꯥꯡꯊꯣꯛꯆꯔꯛꯄꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯝꯁꯤꯅꯅꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯄ ꯍꯦꯟꯒꯠꯂꯤꯕꯁꯤ꯫ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯤꯅ
ꯇꯨꯝꯕꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯄꯤ꯫ ꯈꯪꯍꯧꯗꯅ ꯇꯥꯡ ꯅꯥꯔꯛꯄ, ꯃꯄꯥꯜ ꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯄ, ꯌꯥꯡꯂꯦꯟꯒ ꯍꯦꯛꯇ ꯆꯤꯛꯄ ꯅꯥꯕ ꯐꯥꯎꯔꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯊꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯗꯗꯤ ꯇꯨꯝꯕ ꯑꯗꯨꯝ ꯀꯥꯏꯕ ꯇꯥꯕꯅꯤ꯫ ꯇꯨꯝꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯍꯧꯗꯕꯒꯤ ꯋꯥꯅꯤ ꯑꯍꯤꯡꯗꯒ ꯄꯨꯛꯇ ꯑꯁꯤꯟꯕ ꯀꯥꯕꯁꯤꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯣꯛꯀꯟꯕ ꯃꯤꯗꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯇꯨꯝꯕ ꯑꯗꯨꯝ ꯀꯥꯏꯕ ꯇꯥꯕꯅꯤ꯫ ꯃꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯍꯥꯏꯕꯗꯤ ꯗꯤꯅꯔ ꯊꯦꯡꯅ ꯆꯥꯕ ꯃꯤꯗ ꯊꯣꯛꯀꯜꯂꯤ꯫ ꯆꯤꯟꯕꯥꯟ ꯀꯪꯁꯤꯜꯂꯛꯂꯕꯗꯤ ꯂꯩꯅ ꯍꯥꯏꯐꯦꯠ ꯆꯤꯟꯕꯥꯜꯗ ꯂꯦꯛꯇꯨꯅ ꯆꯣꯠꯍꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯤꯉꯩꯗ ꯆꯤꯟꯕꯥꯜ ꯀꯪꯂꯛꯄ ꯌꯥꯎꯏ꯫ ꯃꯁꯤꯗ ꯈꯪꯍꯧꯗꯅ ꯂꯩ ꯇꯤꯡꯊꯣꯛꯂꯒ ꯂꯦꯛꯄꯗ ꯃꯤꯀꯞ ꯊꯣꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯒꯤ ꯑꯏꯪ ꯑꯁꯥ ꯍꯣꯡꯂꯛꯄꯗ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯄ ꯌꯥꯎꯏ꯫ ꯄꯨꯡ 3ꯗ ꯍꯧꯒꯠꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯃꯄꯥꯜ ꯊꯣꯛꯅꯤꯡꯕꯅ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯆꯍꯤ ꯍꯥꯞꯀꯠꯂꯛꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯗꯔꯒꯤ ꯏꯂꯥꯁꯇꯤꯁꯤꯇꯤ ꯍꯟꯊꯔꯛꯄꯒꯤꯅꯤ꯫ ꯃꯁꯤ ꯅꯨꯡꯊꯤꯜꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯗꯅ ꯑꯃꯨꯛ ꯍꯦꯟꯒꯠꯂꯤ, ꯃꯔꯝꯗꯤ ꯅꯨꯡꯊꯤꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯑꯇꯩ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕꯅ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯒꯤ, ꯊꯃꯣꯏꯒꯤ ꯂꯩꯅꯥꯒꯤ ꯑꯃꯗꯤ ꯆꯤꯛꯄ ꯅꯥꯕ ꯈꯥꯡꯅꯕ ꯍꯤꯗꯥꯛ ꯆꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯇꯨꯝꯕꯗ ꯑꯀꯥꯏꯕ ꯑꯗꯨꯃꯛ ꯊꯣꯛꯏ꯫ ꯍꯤꯗꯥꯛꯀ ꯇꯨꯝꯕꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗꯤ ꯍꯤꯗꯥꯛꯇꯨꯒꯤ ꯁꯥꯏꯠ ꯏꯐꯦꯛट ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯈꯟꯒꯟꯗꯦ꯫ ꯃꯔꯤꯁꯨꯕ ꯃꯔꯝ, ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯄꯦꯇꯔꯟ꯫ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯃꯝ ꯂꯣꯏꯅ ꯂꯩ꯫ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯀꯥꯏꯕ ꯄꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯍꯩꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄꯅ ꯄꯨꯡ 3ꯗ ꯍꯧꯒꯠꯄꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏ꯫ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯥꯏꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯆꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯅ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯒꯤ ꯐꯤꯕꯝ ꯂꯦꯞꯄꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕꯤꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯌꯦꯡꯂꯒ ꯂꯤꯡꯛ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯒꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯉꯟꯅ ꯆꯥꯊꯣꯛꯅꯩ꯫ ꯃꯁꯤꯅꯗꯤ ꯑꯗꯨꯃꯛ ꯉꯟꯅ ꯇꯨꯝꯅꯤꯡꯂꯛꯂꯅꯤ꯫ ꯉꯟꯅ ꯇꯨꯝꯂꯕꯗꯤ ꯉꯟꯅ ꯍꯧꯒꯠꯅꯤꯡꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯗꯤꯅꯔꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯉꯟꯅꯁꯨ ꯆꯥꯕꯤꯒꯅꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30ꯒꯤ ꯔꯦꯗꯤꯑꯣ ꯄꯥꯎ ꯇꯥꯅ ꯆꯥꯛꯂꯦꯟ ꯆꯥꯕꯁꯤꯅ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ ꯍꯥꯏꯖꯒꯦ꯫ ꯆꯥꯛꯉꯟ ꯆꯥꯊꯣꯛꯈꯤꯕ ꯃꯤ ꯈꯔꯗꯤ ꯑꯍꯤꯡꯗ ꯆꯥꯛ ꯂꯥꯝꯂꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕ ꯌꯥꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯔꯝ ꯃꯔꯤꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯇꯣꯞꯄ ꯃꯔꯝ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯁꯣꯝꯅ ꯑꯈꯪꯕꯁꯤꯡ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫